Club amasung akoibagi fibam ani asi naknaba mari leinai aikoigi akoibagi fibam ngak senbada club ki ajowa thodang lei haina Hairok Assembly constituency ki MLA Dr. Thoksom Radheshyam na phongdokhrei wafama singasi Kuman Youth Development Club KYTC Hairok Part 3 lingkhat khibagi ahan ba mapok kumon thoronggo loinana club asina silaga pangthokpa World Environment Day gi thoramda athoiba mithung oina saruk yaraduna MLA Radheshyam na phongdokhibani MLA na makata na hai environment haibasi makal ani sui ahan bana physical environment ni ani subadana human environment ni aikoigi akoibada leiriba uwa chingpat turel lamlaki sa ujek singpumna mak physical environment ni aduga miyoiba masel loina tinari papuna khunda minari ba asina human environment ni environment makal ani asi fana thamba ngamlaba matam aduda aikoigi punsi asi hingbada nungaina hingba ngami punsi haibasi aikoina taibangda hek khongdarakpadagi hauraga thawaiga hakjanga khaina triba matam adu fawbagi khongchat adubuni khongchat asida aikoigi hakjang asi narakigla kanu haiba yaroi ahal oisilakanu haibasu yaroi adubu aikoina environment ani asi fana thamlabadi anaba amasung ahal oisilakpadagi kharagi makhaidi ngak thokpa ngami maram aduna aikoina akoigi akoibagi fibam ngak senba haibasi yamna makta ngai fadi haiki afaba ising nungsit akoibagi fibam ama sengat naba hotnabada aikoi pumna mak thodang lominaba changi hojiki matamda plastic ki potlam ka hena sizinarapa asi afaba nate plastic sing adu recycle toraga atopa kana ba hiram amada sizinabagi tangai fadaba leire Kunaida club amagi thodang sing palladuna MLA Radheshyam na hai club na lekai aduda leiriba pension fangdaba ahal sing lengang na piriba lukrabi singi hakjangi fibam tonga laba singi uswala gas ki asna chungba kanaba sing fangriba kana leiri thi dokpiduna makhoi sing adu kanaba fangnaba hotna gadabani club sing na politics tagi lapthok na leibiu lengang na piriba khudong chaba sing fangnaba club sing na hotnabada dola doli khaibi ganu aikhoi punna nungaina hingminnaba afaba environment ama sengot minasi haiki mayai ka ba chinjak drug ki issue asi aruba tangkak amada yaurakle habagi nungai taba fongdok laduna MLA na hai hiramasida club na police ka khutsam naraga drug ta laichuraba singbu mahosagi punsida halakna ba thapak paikhat piu drug ki issue asi lumna loba galoina na lambi sorok sing lanai mioi sing na lam khopchin narakpadagi biksi lakpa asi aikhoi yengduna leithok loisi lerak konsang lambi sing pakna thamsi miam chatnari ba lambi gi nakalda nung lengoi check na chungba paisinduna lambi achat awok singda apan bapi ba asisu aikhoi tawroisi haibana chungba wafam singsu MLA na thamki environment ani thoi physical environment silai ba akhoi gi uwa hawa nung sit ising mai sing mai mayam ani subada karam banoi kana mi ga mi bai marakta mi oi ba khoise sigi human environment sigus yam maru oiba ana environment ani se ko yam na gyan taba munna khangjin bata kan lei ahan bada mioi ba khona nuai ge haradi mayam khangbiram ne akoi se punsi se kari no sa sa dana bir la sam jam bosab jam takbir mayam sabi re punsi su kai sunate punsi e basi au bamaga aroi bama hau wadi loi bau sappa okpa siba hek okpa sidorobani sibagi bhaugi sapagi journey se si khongsat sida apai laina la kani allo silakani laina asema thingwa suang amaroi allo rakona suya yar roi adu laina na bata akan laina na daba naraga sam maina kunchi sang laigiba